Imphal da Maroi Pau Kundaminari ba Furup Singh amaga nungsinana emotional integrity sagat paromda mai onsinminasi haina ML education na appeal tawkre. Manipurdagi foreign illegal immigrants sing khandoktriba makai English ngani kuntaruki April thadagi census tawba horaga delimitation tawgani haiba yaroi haina Mitai Tribe Union na hairi. Anobalenga kama mathang tha August ta sumsoi soidana semlagani haina NPP gi MLA Nurul Hassan na haikre. Amadi Mahir Lagna Bahona Bagi Mahutta attendant sign Torom Laga, Hankiba, Tolopna 7 pay 8 pay Chana Halu Haiba, Oza Sing Ikaining Haina, Hanagi Education Minister S. Rajan Hai Craig. Kurumjari, ISTV Pauming Tabi Basmutaram Nokchari, Hausi Pausandok Pizari. Kundaminari ba Furup Singh amaga nungsinana emotional integrity sagat paromda mai onsinminase lamdam sida ing tappa hanjil hanbada mediana paujel pubiu haina ML education phongdokre ngasi Manipur Press Club ta live panaba urep uyung tambagi thoramda makno performance phongdokhibane thoramaduda amjugi president asem bhakta amjugi general secretary khwairakum nauba EGM gi president Khogendra Khomdram amadi atai member kaya su saruk yakhe MLA na Pangadori Balifasi Leptana Tabak Suduna Atubada Lushnanaba Honagani Haike. Social media da Hunaba Chainaba Bot Bank Sagatnaba Honabada Frup Masel Tang Sanahale. Ing Tappa Hanzilhan Bada Mediana Tangdulai Tabagi Pauzel Pubiu Haike. Magna Makataraduna Geographical Boundary Kaidana Tamlaga Leminari Bak Furup Singh Tang Sanahan Basidi Territorial Integrity Nate Aigi Furuki Mamangda Hero Shana Honabada Zamzaraba Nupi Angang Kayagi Punsimangale. Ima oiriba nupigi punsi temsingna hanba asina laibak maza tadaba Manipuri furup ama ohele aranba propaganda na miyam humduna puba yaba natte matamna achumbadu purakani Manipurgi integrity amadi ing tappa thugaina ba honariba sing miyam punna lepminnaduna thengnaminasi haina education phongdokhe Press Club ta Pangadoriba Lifasi Mioi Nipan ki capacity ni mi taruki pangani tauramba adu amjuki apama matung ina Mioi Nipan ki oina panbani ngasi urep yung tamliba Lifasina Manipur da ing tapa purakna ba yumpham ama oishinu haike Fataba Manipur integrity thugaina ba Manipur nuksina ba ma'am thugaina khona ba khoi ma'am jangna thengna tare adom da chatpan chungani na khalle athu badasu matamgi matungna lakani aranba propaganda aranba lising na miyam poboya ponte miyam machine loin ma dum hena khangai ba ngatani shanti gi lambi de prokna ba se ko loin ma khona minasi aina ngasi chata honjari ba aina su amju gi oina miyam gi oina tawjori ba lepse masi jo khoi gi Manipur da shanti prokna ba gi adu gumba yumpham mamanda oijage haina ai miyam de nijari Manipur praja miyam punamak maroina print and electronic media gi miyosina Manipur da shanti program hona bada so what thodang lobiu hande si logdana lakpiri hena thodang lorega akoi puna Manipur se chaukhot Manipur shanti level ohen jaina aina punamukta khurumse Press Club ki mataki floor da kabagi awaba amadi ahal singda kutung chadaba thengnaramba adu ML education na Press Club ta live ama panabagi urep uyung tamlakpada amjugi president asem baktana nungaiba phongthokpaga loinana amjugi foundation de mamangda lushin binaba ML gi pukning singsin ke MLA nasu haibo pharmacy thabak ta onthokuna foundation de mamangda live asi sijinaba yanaba thabak lushin gani hairum ke ngai kona mamang ngai tawbini na harbo gasidi akoi gasi jatra hole ngasi degi mayam allaman degi akoi leiriba mayam mathak ka wariba allaman mathak space mangiba degi mayam se ngasi degi di akoi masi loira gadi masi akoi mayam awaba de makoni ade handaki lakadoi ba akoi foundation day si nangnaba masi tawbi yoina ina su request tawjari haidi mituda foundation mituda akoi na masi kanoma akoi gi foundation day degi mitki kanoma oina ba adu masu aina ko na ru su haijabani ngasi di lapire ngasi nangnaba tawbini haire ade yam nungaire mayam da akoi gi ru yam thakachari si tawbi bagi Manipur dagi foreign illegal immigrants sing khandoktriba makai English ngani kuntaruki April thadagi census tawba hauraga delimitation tawgani haiba yaroi haina Mitai Tribe Union na hairi ngasi Manipur Press Club ta pangthokiba pawgi mifam aduda Mitai Tribe Union gi president Salam Gaur Kishore organizing secretary T Project Women Wing gi convener T Rupanjali amadi Mitai Tribe Union gi thawbupa kya su saruk yakhe
Secretary Administration Mutum Churamani Miteina Makhatana Ipa Ipuna Thambiramba Aikoigi Iramdam Matamatamgi Lengak Pairiba Kayana Hanna Yengbiramdabana Ngasi Iramdam Kari Oire Mapaldagi Sangshilakpa Mitop Miansa Kayana Aikoigi Lamdam Asida Narol da Leshin Kiba Kaya Asina Lamdam Sigi Census da Yaukiba Tarabadi Lamdam Sigi Yellow Mi Loina Mutkiba Tabani English ngani ama amasung English ngani taramathoigi aranba census da yumpam oiraga delimitation tobu yaroi minority taraba mitai singbu ST list da yaholu furup macha asibu constitution gi oiba ngaklo pigadabani 1991 amadi 2001 fawgi census report asi aranba report ni subdivision taretta 40% hengalamke Chandel district ki sakpikarong da 100.18% na Khwaidagi Mishing Yamki Aduga Machidana 65.46%, Ukhrul District ki Kamjong dana 60.95%, Technopol dana 54.48%, Saitu Gamfazol dana 54.12%, Chandel gina 41.70%, Amadi Surasanpur dana 40.77% Hengat K. Hairi mafam sing asida Myanmar dagi lakpa illegal immigrants singna namna taba mafam singni English singani taramathoi census da Senapati district ki subdivision ahumda yamna chana daba oina Mau Maram da 136.33%, Pau Mata dana 99.15%, Purul dana 120.38% ni Hairi mafam mayam asi yenglagadi nupi amana chahi amada macha mari pokpa asi oithokpa yaroi asigumba aranba census asigi matangda handak tha asidagi campaign toba horagani campaign asi India government amadi Manipur government anina lokhalakliba delimitation da ayat papiba natte makoibu mateng pangbani restoration of maitai in settled tribe list amadi demand for deportation of illegal immigration asida yumpham oiraga miyamgi campaign amani hiramasigi matangda MMTU na ngasi India ki President, Prime Minister, Ministry of Home Affairs, Ministry of Tribal Affairs, Manipuri Governor, Chief Secretary da Aiba Cherol Thaduna Khangan Kre. 1951 da Foreign Pass Lokthokibana FRM Chana Hankibani Madudagi Manipur da Myanmar amadi Bangladesh dagi lakpa kayana khunda sinduna Leshan Kibani Tangai Fadana delimitation tawdaba yadrabadi mitop Myansa Singh asi hana khandok kumathautai haike. Tangai Padana, Ministry of Home Affairs na Jungi Tang Taraga Mapanda, Maruina North Eastern Region dagi, Myanmari Singh, Bangladeshi Singh, Mitop Sanga Iba Singh se, Karamba Matam dagi Sanga I Makoisi, legally Sangapra, illegally Sangapra, Haiba Singh, Kangtu Okanda, Deport Toho, Makoi Maram Tamda Halango, Haibado, Madugi, Mating Pangzabo Wina, Gomengi Saitagi, PR Leragasu, Karimta Tobo Udabase, Maside the Gekoi Miamgi, Ihoma, Tangai Padana Tobo Matau Tare, Haibasi Kanjarakanda, campaign Jagani, Indiagi, census Toba, Natraga delimitation Tobase, Madugi, opposed to Jabaginate, Lana Sanga Kriba Mitop Sing se, Masi Kantok Tringaida, Amukahana Lana, census Sitosan Krama, Madugi Aranba data Duda, Yumpam Werkanda delimitation Torupa Targadi, democracy ki Pajakraba, Wahan Tok Lateroi, Akoi, Mihut ni Haidana Lady Sing se, Masisu, Mapandagi Sangapa, illegal immigrants Singuna Mihut Werkanda. Aikogi lamdam se mohogi khubam manungda takiba yai haibagi madugi singnajabadu leibadagi aikoina campaign si tawjabani Anobu lenga kama mathang tha August da sungsoi soidana semlagani haina NPP gi MLA AMD Nurul Hasan na ngasi Kanglei Park Women Multipurpose Cooperative Society Limited na Manipur State Real Livelihood Mission gi matenga loinana pangthokiba Village Prosperity Resilience Plan Convergence Mela haudopagi tharamda haikre Imphal East ki manungda laiba Gram Panchayat Taret ki manungda laiba VLF SIG amadi CLF Singh yauna kongba laishram lekai da laiba ima angaubi community hall da pangthokiba thoram aduda MLA Nurul Hasan na makhatara duna lamdam asida governor in council gi lengak ama laibana miyam gi yaifanaba thabak sing tawbada khurau thangdaba nate lamdam asida chahi kharagi mamangdagi pamdaba thodok sing thoktuna lakliba asi mausagi fivamda hanjilakle haina loba yai amaromda mehurol dagi leminaraklaba furup sing nungsi sanana hingminanaba amadi Saukhat Palamdam Ama, Oinaba, Atubada, Miamna Pamba, Manipurgi, Fagadaba, NDA Lengakama, Sweden Semnagani, Miyangi Mapung Paba, Lengakama, Laklabadi, Miyangi Pamba Sing, Tavak Oina, Mapung Pana Pangtupak, Namlagani Haike. Manipur Liminariba Kundalita Minariba Furup Kanglu, Puntraga, Mari Manga, recognize Indigenous community, recognize Toroba, Mayam, say, Musi Sanana, Labor. Ngamnanaba amadi chokatpa lomda purapa ngamnanaba susoi shwedana miyam pamliba amadi Manipur gi yai fagado atamlaba popular government ama susoi shwedana yet
all cost sumsoi shwedana lakani India ge government ama lakani have simyamna thazaba thambiyo madi maduge maikai da koi makai adumak sangsanjari amadi shwedana magi miyamna pamne ko popular government adu lab matung da sugum laba mela amadi tungan tungan mai koi convergence mayamna maramdi koi asu mela gi numitta khaktang thawai yaw koina to ge mela loi khaba matung da loi gi fivam to ba masum se to haning de kendra se sapal hanwa kan da apik pa wakhalon isagi personal differences ma kedo lakna thamamaga public ki interest ta leva ki interest ta mangum da sakhat pangamba adum la vision ama adum la philosophy ama adum la ekoi psychological bill of ama the car lay MSRLM gi State Mission Manager Binota Loitong Bamna pangthokkiba convergence mela asina lenga ki tongan tongan ba department singi miyamda phangangadaba scheme sing adu khungangi miyamda wahandana amadi matam mangandana khudong sabapina ba pangthokpa mela ni haike planning tauba kamaina mela singani department da kamaina chatkani haibagi khoina budi dum akhoi staff ka tanazaraga tongse adu akhoi site gi di zero budget ni masi resource mobilization lairi ba akhoi jila parishad tagi horaga mayam panchayat ki mayam adu stakeholder mayam dagi mai mage angam ba hai tare ko contribution toraga khoina mela se tongzabani masi gi mela se su akhoi gi district administration gi khuthang do oina khoina sinjaba mela ni Tolok khakta ngaiduna leiba mairoi leitaba lenga ki oja sing ikai fam thui haina han education minister su oiram laba lamsang SG MLA Sorok Khaibam Rajena ngasi Salam Lekai community hall da pangtokhiba Western Standard High School Salam ge meritorious award yentokpagi thorom da phongdokre Sayasigi bosemna loba SSLC exam da mairoi kuntare thabada makoi kuntarek mag mai palpadagi haraw phongdoktuna pangtokhiba thorom aduda mairoi singda kudol piduna puning thagotke Tharangamari Lenana Hanagi Minister Rajena Makataraduna Lamdama Sigi Sanmitlon Kam Thengna Sokchin Kibana Mahire Kudingmak Lenga ki school da tamlabadi Mama Passingna Sel Thungi Awaba Mayuknaribasi Kharadang Oirabasu Mateng Pangbangam Gadabani Lenga ki school Kharadi Mahiroi Ming Chanba Pangnadabadagi Ming Chanba Pangnaba Kanna Hotnaba Yawi Nakalamaromdana Mahiroi Tamjage Haibada Pangdaba Lenga ki school sing aduda Oza Oiribasingna Tolop Chang Manana Saba Oza Leiriba School Ayamba Mahiroi Tamningdaba School Oiduna Mahiroi sing Warabasu Wana Private School da Tam Kibat Natraga Lairik Tamba Tokibagi Awaba Mayuknare Mahiroi Lagnaba Hotnabagi Mahutta Nomagi Attendant ta Sign Tarumlaga Tabak Taudana Hankiba Toloki Matangdana 7 pay 8 pay Chanahalu Haina demand Taurakpa Mahiroi singi Thagi Pirak Pacheng Amadi Ate Polam sing Lanai Oina Loktoklaga Leiba Oza sing Ikai Fam Tokle Haike Isa isu-isu lagi kami private school thari tuition tawi hadana aikona ngata sanandraga government school numba adagi edel numba government na aiko sponsor tawra leiba school da thaba angang singina neglect tawna aiko mama mapana care lo section da badona tawse masi tawiganu aidana ya aijadingi ngasi oja singju mathau ningthina tawruba kanda satra wadoi satra leitaba school singse ojana masagi duty masagi mathau ningthina tawdabadagi satra singdana school dagi escape tawraga sakhibane lairaba chuga nomaga hinjariba private school da laik tamba thaba ngamdriba adugumba aikoi gi isa isu gatan laik tam hodana manja ganeba aduna government school singse aikoi myam sangdana yengjanminasi Brown sugar kg aniga konana fakhiba mi ama special judge NDPS court na maralere haina lauthokre Saidak tha sigi tangkulum doida court asina lauthoklagani special judge NDPS court na maralere haina lauthokraba misak adudi Kangpopi district ki Ikau police station na konba Ikau manakta leiba Langkhong village dagi Lunkhomang haukip chahinipu apokpa janglet haukip kawi Lunkhomang haukip haukip chahi English ngani kuni thoigi October tang 15 da Narcotic and Border Affairs ki personnel singna Imphal East district ke manung chanba dolai thabi dam mayagi Pukhau Terapur gi jaga da frisking chathari ngai Suzuki Access registration number MN06 SC6133 da lakpada khamlaga check tawbada packet mari da haplaga purakpa apunba arumba kilogram aniga gram kunmari yarum khibadagi phakibani hari na police station na fakhiba adu sample chemical analysis test tawbada
diacetyl morphine brown sugar oiramkhibani hairi na police station na commercial quantity da valid oiba license yaudana purambagi FIR case lokhatlaga special judge NDPS court ta wayal chatharakibani hairi chathakiba wayal aduda accused ki defense na NDPS Act ki section 35 amasung 54 gi mathakta lokhatliba case adugi mayokta maram chaba evidence amata court ta pukhatpa ngamdabana accused lunkhomang haukipna commercial quantity da brown sugar puraga chalamkiba asi NDPS Act ki section 21 clause sigi matung ina maralai haibatak pane maramaduna special judge NDPS Monalisa Maibamgi court na NDPS Act ki section 21 clause sigi matung ina lunkhomang haukip maralai re haina lauthokre court aduna na police station gi oshina lunkhomang haukip dagi phakiba brown sugar logi matung ina dispose tokina basu khangan khe lunkhomang haukip ta kari cherak pigani haiba tha sigi lakliba tang kulum doida lauthokna bagi matam court asina lepkhre Republican Party of India Atwale na Manipur da President rule thamba pamde ing tapna miyamgi lengak leiba pami haina Republican Party of India Atwale ge National Secretary soiriba Manipur State Committee ge President Maheshwar Thongnawjam na haikre kaisam pat leiba RPI ge office ta pangthokpa pawgi fam aduda pukhrambam Aristotle RPI Manipur State ge General Secretary Administration amadi RPI Manipur State ge VP Maibam Rosni Kumar susaruk yakhe Magna makha taraduna handaki July 18 dagi haugadoriba parliament mifamasi yamna maru oi Manipur gi oina mifamasi da ruling party amadi opposition na amata oina chap manana Manipur gi issue da wangang biu amadi thokliba irangasi kanana chumbano kanana lanbano haiba achumba puthokpiu one agenda da IDP singi issue amadi free movement athubada purakna ba honafam thoi madu natana political gi khudong saba lawna ba honaba gi matam nate ahanba parliament ta ngang yaba MP kayana ngangkhre adubu thabak oina onthokpa lekhide press ta ngangba adu khaktana issue asi losinba yaroi parliament ki on record ta leiba ngangkiba sing adu thabak ta onthoknaba MP singna honafam thui haiba wafam thamkhe अखोई पॉलिटिकल दा अखोई पार्टी न सी पुखट खरे हारगा प्रेस कॉन्फ्रेंस थोगा पार्लियामेंट तंग पुथोगा लोइगी बतारगदी हौकिबदी निंजिंग बिरम याय पुथोक पिरंबा रूलिंग नसु ओपोजिशन नसु फजा फजा वाही क्या पार्लियामेंट पुथोखी अदुबु लोयरे काददी फॉलो ऑफ तौदबनिना थबक ओइना पांगथोखीदी इंप्लीमेंट तौगिदे अखोइना पामिदी कइनो प्रजाना पामिदी कइनो इंप्लीमेंटेशन दुनी थबक ओइन ओनथोकबदुनी लेबिरिबा रूलिंग ओपोजिशन नसु इरेस्पेक्टिव ऑफ द पॉलिटिकल पार्टी अखोइगी पार्टी पॉलिटिक्स तौदबिदा रियल एजेंडा दा असेंग मणिपुर थोइबा सिनारियो से पुथोक पिरो कल्प्रिट से कनानो विक्टिम से कनानो से हाइबिरो अदुगी मथक्तुदा लोयरकांदा अइना पुथोक किद्रि मफमदो पार्लियामेंटरी डेमोक्रेसी से मफम ऑन रिकॉर्ड चंगिबो ओइबनिना अदुगी थबक तो करी स्टेज यौरगे कमायना तखोइ इंप्लीमेंट तौगनी करंबा कोइ 100 मंगमद्रगसु 170% बोडी कमायना कोइना थबक ते इंप्लीमेंट तौगनी हाइबसे सिदंग हाना फोकस तौबियो हाइदुना मियाम प्रजागी महु छिनजरगा अइन अखोइ की साइटगिसु अखोइ रिक्वेस्ट तौजरी मियामदा Ahanba oina Indigenous Peoples Forum Manipurna Sinduna North East ki 7 state leiriba yellow fruit single luinana lamdama sigi ching amari tamda leiriba yellow fruit khudingmakna lakadoriba August ki tang 8 da City Convention Center da World Indigenous Day 2025 pangthuklagani World Indigenous Day gi thormasida North East ki state singdagi lakpa delegate kayaga punna saruk yaminnabaga loinana lamdama sida thokliba tangdu leita draba fibam asigi damak mahuksagum hanagi punsirolda hanjilakna ba ekoi punna yellow fruit singi solidarity utminasi haina Indigenous Peoples Forum Manipur gi president asanka sana phungdurakle ngasi Manipur Press Club ta pangthokpa pawgi from aduda sanka sarna makataraduna defending rights shaping future haiva thim da pangthokadoriba thoromasi da North East ki tongan ba state singdagi mioi tara na saba team na saruk yagani pangthokadoriba thoromasi Indigenous Peoples Forum Manipur na North East Indigenous Peoples Forum ga khusamnaraga pangthokadabani masida North East state sing Assam Meghalaya Mizoram Tripura Arunachal Pradesh Nagaland na chingbadagi yellow fruit kaya su saruk yagani pangthokadoriba thoromasi bu mapung phana ing tapna pangthokpa yanabagi damal lakadoriba August ki tang 8 asida lamdam asida leiriba CSO Mairoi Sing Organization amadi atei lup singna hairiba numida sida ban blockade na chingba tawbiganu haina su appeal tawrukpaga loinana yellow fruit oiminari ba lamdam asigi mipung khudingmakna saruk yamina se pangthokadoriba World Indigenous Day 2025 asi yamna masak thokpa puwarida lehogadaba thoram ama oinaba yellow fruit punna khusamnaduna pangthokminasi haikhe
Indigenous People Forum Manipurna under the aegis of Northeast Indigenous People Forum Taidap Tauraga Northeast India gi oina All Indigenous Day celebrate tawgani host tawgani chap chana akhoi sem saba loire Manipur da leibiriba jati punamakpu kanglu punamakpu lagliba August 9 2025 asida mayam na cooperation pibiu loina sarug yabiu asigi numik sida ban kumba protest kumba ato topa mayam tawbidani ngai gi tamakta masi akhoina akanba mong da appeal tawjabani maramdi indigenous ki akhoi kanglu punamak se akhoi gi solidarity udlaga ngasi Manipur da leiriba phifam punamak se su inthaba tap thaba ma normalcy ama restore tawningai gi tamak akhoi honabada indigenous mayam gi solidarity ama changi Khangabo amadi tenthaga phaunariba arong turel marilgi aroibadagi eco part amadi kharung pat ka tainariba ring bangi lambi asi ising manungda leikibadagi pathorakpa isingna lofam singda khusemgi ising ichaw thoktuna awaba mayoknari haina lomi miyamna awaba phungdorakle ising mokhalakpa asina maram oiraga Khangabo part 3 gi bihu lokol khong makha lokol sangai makhong lokol khongnang macha makha lokol na chingba low pari lising amagi mathak yauna ising thumjin khibadagi lomi singda awab oire hiramasiga mari leinana lomi amana haukiba chahida su ising ichaw asina maram oiraga phau lokidabana lenga ki mari leinaba authority na miyeng changduna lomi singi awaba koknaba hairiba kharung pat amadi eco pat ka tainaba ring ban asi semduna lomi singi yaifanaba onabiu haike Tentha Power Saliba, Kong Parka, Tainava, Asida, Sing Hajilak and Hakum Joy, Polo Check, comes his racing the Hajilak and Sing Chowna, Low Subo Yazadre, Aduna, Gomengi, authorities in a meaning Changvidana, I quit Pazaga, Mutan, Kohan Buhan, I quit Hajagi. SATTVICA Wellness Naturopathy and Yoga Clinic ama ayang palimutum direkta RIMS ke hanagi Urology Department ki head Dr. Sinam Rajendra na hangdokre Dr. Saileza Oinam amadi mahaki imung manungna sinduna clinic adu hangdokpagi thoramda JNIMS ke Surgery Department ki head Professor Dr. N Samorjit Income Tax Circle Imphal ke Deputy Commissioner Haridas Rajkumar amadi CJ Communication Private Limited ki Director KS Loyangambana thormapu singoi ke ngasi hangdokliba clinic adugi matangda Dr. Selezana center asina maru oina sarugi anaba khwang khu amadi nerve ki anaba sing clinic asida leiriba khulai singi matingna miyamna layeng bagi khudong chaba phangangani haike aigi mafam da khambi gadaba treatment singdi acupuncture hydrotherapy massage therapy panchakarma dietherapy duga yoga therapy osteogi ayam cases sing di dum hing bangam gani aduga lifestyle disorder sing je obesity gumba hypertension adegi diabetes na ba PCOD PCOS ayam gana dum Department of Science and Technology na sinduna Innotech Fest 2025 ngasidagi mahiroi sing research scholar amadi innovator kaya na saruk yaduna tagel patalai ba Manipur Science Center da hudokre Tharangamari Lainana Joint Secretary Manipur Science and Technology Singa Kham Sachina ngasi thengnariba malemgi technology gi lamda ahongba kaya lakliba asida lamda masigi angang maru oina mairoi singda mamutta khanganabagi paikhat pathoramne masigi thoram asida innovation idea challenge exhibit robot design amadi spot painting competition haiba hiram sing asina mapung oiba thoram amani innovative idea challenge haiba asida atopa state amadi Manipur dagi team ni fuma thoina registration tawrakpagi manungda team kuntra selection tawduna ngasi stall hangduna saruk yari exhibit asida agriculture technology amadi robotics ka mari leinana stall asi hangduna miyam da khangan bani masina hawalakliba angang singna maru oina mahiroi singi tungi punsida mapung phaba amadi masak thokpa entrepreneur ama oirakna ba khonabada achawa platform ama piba ngamgani haibagi thajabalai haike moi maraktagi akoina khangalakpa angang singjubu makoina mentorship pibiba hayeng makoisi masisina entrepreneur oibo enterprising oiba yana na ba paisa tan bai lambi oiba yana na ba patenting to bayana na ba adumbagi platform ama pizabani side by side akoina young students sing the encourage to boina relevant theme the spot painting competition ama sinjari CRPF Group Center Infalgi DIGP SS Anil Kumar Varadwas na luchingduna langzinga chawbada u chara chamram thakre all as home
lamjing maira club amadi lamjing maira women organization langjing achobaga punna khusam naraga pangtokhiba ngasigi u thabagi thoram aduda CRPF group center imphal gi commandant and kunjarani yauna atai CRPF ki official langjing gi club amadi maira paibi ki luchingbi amadi ekai gi miyoi kyan saruk yakhe DIGP Anil Kumar Bharadwajna akoi bagi phibam ngak sen bagi pandamda CRPF group center imphal na maru oiba thodang loduna ngasigi u thabagi thoram asi pangtokpani Horokliba naha singna u lu hen ba khunai ama purakna ba honabada angamba thodang yabiu haike Justice Sudhir Agarwal na takiba rai amada government employees singi masasing government school da mahai tamhanba compulsory oigadabani haikiba adu thabakta onthokpiro haina Socialist Party India gi National General Secretary Dr. Sandip Pandey na thadorok pachal amana khangalakle lenga ki pukning sing shilakle serol sina makha taraduna English singani taramari dagi English singani kunmari fawbagi manungda lenga ki school lesing kunmanga hena thingjin khre lenga ki school sing thingjin bagi thabakasi makha tana satharaktuna yamrabada ate school lesing taradagi kuntaret fawba lakliba chahi khara asigi manungda thingjin khibagi akiba lai hairi masi pumna magasi mahiroi yangkai sudaba naknana laiba lenga ki school sing punsin bagi khongthang ama lokhalakpa asidagi tholakpani lenga ki primary school sing da tamliba mahiroi singi yumga makoina tamliba school aduga yamlabada kilometer amadagi hena lapnaroi dabani haibagi government masamaki rule laiba asi mahiroi masing yamdi haiduna naknana laiba school sing punsinduna chalairabadi kilometer amagi manungda leiramba school adu mahiroi kharagi oinadi lapthokhiba masana tabani pumna magasi India ki constitution piba right to education bu khongaunabani maramaduna English ngani tara manga da Justice Sudhir Agarwal na takiba rai adu thabakta ontoktuna government employee khudingmaki masa singbu lenga ki school da tamhanba compulsory ohenbiu haina appeal tawrakle Chatkiba July 16 da Nagaland amasung Myanmar anigi ngamkhai gi sarukta leiba NSNIM RPF amasung Alpha I gi camp singda Indian Army na drone bombing satakhiba adu Socialist Revolutionary Party Sorepa kanglai pakna condemn thokre lona thingraba lobasige publicity amadi organization secretary MC Yaifabina thadorokpa cherol amana tamthiraba thawong aduna Indian forcing asi minungsi khangdaba amasung terrorist ki listat adu thokchare drone attack aduda Alpha I gi Lower Assam Council gi chairman Lieutenant General Nayan Asom Brigadier Ganesh Asom amasung Tikendra Punsi longki hari makoi ahumna lekidabada thamoi sokna nungaitaba phongdokle makoina churamba revolution gi mairi amadi haugatlamba mai adu mutpa nairoi hairi makoi gi thawai singna ingtapna pothaba oirasunu haina cherolasina makhatare Nungba ASG MLA Dinganglung Gangmaina None District ki Chief Medical Officer Dr. Ajin Maringmai gal loinana Khaupungi Primary Health Center gi phibam yangsin khre Nauna Sadba staff singi quarter adu athubada lushinana ba marlaina ba contractor da MLA na khangan ke Assam Rifles None Battalion na handak ising isawna awa taraba Khaupum Valley gi gathau amadi luithangjang khulgi awa na taraba miyoi singi mateng pangkhre ising sawbana maram oiduna thokpa yadraba miyoi sing afam chaba yenglaga lehen khre Atek akai thoklaba yum sing semjinbaga loinana chingning khaibana maram oiduna sokhalaba yum sing semjinba amadi sengdokpagi thabak chathakre Hoji pawgi mar thatna atenu brem thalokchari Chahi nifu hena babina haiba maming asina anala yengilamda thazaba quality leiba amadi cheksin na honabagi kudam oiduna lakli Diagnostic tagi horaga multi speciality hospital amadi cancer care fawbada babina na mangzil thaduna lakli Hojika muk makhata na changsilaktuna mayamgi mafamda kodol tamjari Babina Institute of Nursing Manipur Nursing Council nasu recognize tawraba matam ga chunarba classroom advanced lab sing leijari Babina Multi Specialty Hospital amadi AOI Babina Specialty Hospital da clinical training fangbiu expert faculty nupa amasung nupi gi tokhai ba hostel sel yamna changdana Babina Hospital amadi khongbu oiriba institute sing da thabak tawbagi kodong jaba supizari Hojik admission hojare suknatagi sit nipu khaktani ahan balakpada kudung saba pijagani Babina Institute of Nursing Nurturing Care Inspiring Growth Sajiwa Zel Road Khabai Soi Imphal East Soccer company gi crown maker rel Chahi yang khai suraba soccer company gi crown maker rel
ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯐꯪꯕꯤꯔꯒꯅꯤ ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯕ ꯄꯤꯁꯁꯨ ꯌꯥꯝ ꯆꯥꯎꯕ ꯀ꯭ꯔꯥꯎꯟ ꯃꯦꯀꯔꯦꯜꯁ ꯑꯃꯅꯤ ꯃꯌꯥꯝꯁꯨ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯀ꯭ꯔꯥꯎꯟ ꯃꯦꯀꯔꯦꯜ ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛ ꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ Offer! Canberg Industries Thamabun Mesnam Lekai opposite DM College ta leibana July 13 dagi kunmanga fawba yamna chawraba offer mam pizari madudi school bag ani leibada bag ani hapchagani amadi bag ama leibada 20% off pizari miyamna su yana khangaraba Canberg ta school college seminar workshop sports air bag traveling bag rank ko na chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingmak ki apamba design da customize tawduna order tawba yagani Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day, 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Admission open Sanali Street Tutorial Thangmaban DMC Road Center Asigi second foundation course class 10 Bosem amadi class 9 and 10 CBSE lagliba July ki tang kunmanga irai nimitag haujaragani SSLC exam 2022 2023 2024 amadi 2025 ki result ta position holder kaya ama CGPA 9 10 phawgi manungda student kaya ama putok sakre unit wise test mock test study materials recreational activities boys and girls ki hostel loina ben service ki kudong saba supizari Break ki matungda mayam taram nokchari makataba pauda plant trees sap trees lend a hand to make our Manipur greener haiba thimda mudra taklok suba van mahosab thoronga mari lainana ngasi Bisnupur district ki Naran Senada leiba 2nd Indian Reserve Battalion IRB gi battalion headquarter complex ta park sanna uthabagi thorom ama pangthokre Department of Forest, Government of Manipur gi matenga loinana Bisnupur Forest Division F Koi 8 Battalion CRPF amadi 2nd IRB Battalion ga punna kusamna duna pangthokiba u thab aduda 2nd IRB gi Shio Hobson Sapam F Koi 8 Battalion CRPF ki Assistant Commandant Bankates Range Forest Officer Moirang Gichandra Khubala GP Administrative Committee ki Chairman and Ranjit local leaders sing amadi Naran Saina Thinungai Thamna Pokpina Chingba Khul Singi Maira Paibi amadi Khunja Sing loinana nupi kyana saruk yaduna wahi panba amadi manapungba u chara chamayang khairom IRV ki campus ki akoibada thakre Thobal District Chamber of Commerce and Industry TDCCI Northeastern Development Finance Corporation Limited NEDFI amadi Shiroi Financial Consultancy Private Limited ahumna punna sinduna Anirak Suba TDCCI Manipur Business Summit 2025 ngasi Thobal District ki khongjomda leiba Slopland School campus ta pangtokre Empowering Local Business haiba thimda chatakhiba Business Summit adu haudopagi thoramda Manipur gi masak khanglaba entrepreneur kaya dasu sililangliba singi maikaidagi khudol pikhe Deputy Commissioner Thobal Hana Kama Yauna official amadi marlainaba kayana saruk yakhiba thoram aduda Directorate of Trade Commerce and Industries Government of Manipur gi Director Rovita Yumnamna Labdamasita leiriba entrepreneur singna business karamna mai pakna togani haibagi matangda under development program kaya district khudingda expert kaya na chatuna drive chathanaba department ki oiba pandam leiri Ministry of MSME gi makhada lakpa scheme pumnamak registration tawba tangai phade maramasina entrepreneur singna macha achoba khaidana mana tawgadaba trade aduda registration tawba kawbiganu karigumbada loan na chingba lobo leirabasu matam chana sindokpi haina appeal tawke Bank transaction len gadawni bank loan PTE haini bank loan PTE se maram lai so there are small things adugumba awareness am tawdabaki koi drive center ki then ujam registration right anything when Ministry of MSME makhada lakpa scheme mayam koi in hydro RAM scheme bo hire unnati scheme bo hire PMGP bo hire PFME bo anything si taw so matam sida akoi ujam registration se compulsory hoyega adu saawera bigera trade ko dum nasi ai dukan hamni na trade register daw so adu
Handak haidokiba BOSEM, COSEM, amadi CBS na loba class 10 amadi 12 examination da first division chada mudragi mathakta pass taruk aba mairoi singdat sel amadi memento piduna pukning thogat pagi thoram ama ngasi pangthokre. Manipur State Rural Livelihood Mission gi miyeng makhada Khorifaba VLF amadi triple nachom VLF anina sinduna irengbam kangjebung community hall pangthokiba thoram aduda MLA I Nalilina Kungang Yumfam Sing that lady bat Nupi Obi Singbu Masamarom dom lepchabangam naba MSRLM na honariba asina landama sibisu soidana chaukat palamdam ama ohen bada chaung na mateng pangbangam lagani luinana Kungangi Nupi Obi Singna afaba kunai ama oibada achobo thaudang logadoriba mairoi singbusu pukning thaugatuna makhoi punsida mateng pangba asina mairoi sing asibusu afaba lambi amada soidana chatpa ngam lagani haike Khwaidagi maruina nupi singna mabali ban thokdana mayamgi marak tindana mayamgi thugai pungbo ngamba amamam oiraknaba honabibase asuki madik nungaije nupi khoina mabali ban thokdana kairoigi legaigi thabak thoram singda yawa ngamnanaba honaba ngamlakpa masi yamna thaganingai ba yamna nungai ba National Oral Health Program District Health Society Thobal District amadi NHM Manipur gi makhada CIC Yaripoki Dental Unit ama sinduna unit na sinduna ngasi nomagi oiba oral health education session program ama CIC Yaripok ta pangthokre CIC Yaripok na konba famda leiba anganwadi worker amadi asa worker singi damak akhana na pangthokiba thorom adu CMO Thobal Dr. Y Nokul amadi NHM Manipur gi Senior Nodal Officer SNO Dr. Purnima Nandi Anina Athoiba Mithung Sing Oiduna Hodoke amadi CIC Yaripoki MO in charge su oiriba NOISP Thobal gi District Nodal Officer DNO su oiriba Dr. L Robinson na resource person oina oral gap mari leinaba hiram kaya da wangang ke Apun by Ima Kumbina Sinduna Free Medical Eye Camp ama Kumbi Central High School da ngasi pangthokre Mediland Eye Care na sponsor tawraga pangthokiba lemna mitlang bagi camp aduda punna miyoi chamagi mathakta layangkibaga loinana miyoi yangkhaida anok singsu fangan ke Free Medical Eye Camp adu pangthokpagi matangda apun by Ima Kumbi gi maikaidagi wafam kaya phongdokladuna thokiba irang asina maram oiraga lanjena duna leiriba IDP singda focus thamlaga sinbane ngasi ingkhalak libat naharol mahiroi kaya ama ngasi di mobile tholakpadagi naha ahal khaktana mit sokpa kaya yaunarakpa amadi khungangi lamdam oibana test tawbagi khudong sadaba kaya leiramba adu koknaba Medical Eye Care ga khusamnaduna pangthokpani haike Satra naharol ima ibel ipa ipal khwai pumnamakna hairiba kem masida saruk yabiduna hairiba program asibu mapung phan bibagi namak lamdam masigi ima isa pumnamakpo sinja langjariba ima apunba ima gi maikaidagi hanna thagat jari National Statistics Office Field Operation Division Regional Office Imphal na sinduna official statistics ki matangda Anvesha 2.0 nationwide quiz contest amangasi Hotel Imphal da pangthokre miyoi hingbada statistics information haibasi yamna maru oiba amani haina Dana Manjuri University Vice Chancellor Professor W Chanbabu na phongdokre quiz hawdokpagi thoram aduda Deputy Director General NSO FODRO Imphal Dr. KM Singh Economic and Statistics Manipur gi Secretary Joseph Pauline Kamsho na chingbana sarukya ke Dana Manjuri University Vice Chancellor Professor W Chanbabu na National Statistics Office na miyangi thabak tawrakpa chahi humdra manga surakpaga loinana India gi oina development kaya purakpada achobo thaudang lawduna lakle imung amana chari thakliba polam sing yauna mathau taba polam singi data sing asi yenglaga thabak thoram kaya lengakna paikhatpa ngamliba sing asi data da yumpham oiraga silliba ngaktani sei humpugi mathakta miyoi kaya lei sei taragi makada taragi mathakki mathau taba hidak langthakki matangda oiro technology gi infrastructure development ki oiro pumnamak sing asigi plan amaga loinana paikhatpada mathau taba sing masing asi yamna mathau tai pumnamaga si statistics information data asida yumpham oiraga paikhatpa ngakta oibana National Statistics Office na yamna maru oiba thaudang lauri haike I deeply appreciate the role of data in knowledge creation because without that nothing can happen. Whether it is in research, whether it is in governance, whether it is in planning, statistics is basically treated as a language of numbers in the world, in the whole world. And it is enabling us to measure progress, it is enabling us to identify gaps
and it is enabling us to basically forecast our possibilities and plans for the development of the nation. Tungda tim tarani thuina saruk yaba quiz competition pangthoke. Kuntra suba oina Eco Network Manipurna plastic pollution hantha hanaba environment kannaba sangsilakliba khongjangi manung channa Airok Part 2 ge self help group ki ima ibel singa kusam naraga khongalakpa plastic ki bottle na chingba polam Asok Traders ta sinakre Manipur gi tongan mafam da leiriba club Mairapai BLF amadi SIG sing punna kusam naraga environment kanbada plastic pollution hantha hanbada saruk yamina se Eco Network Manipur khaktana plastic pollution hantha hanba environment kanba ngamloi hauji ti aikoina sejinaba loiraba plastic ki oiba polam sing amukhana kanaba hiramda onthoktrabadi kudong sadaba chaungna mayokna kani hari plastic pollution handan mada Eco Network khaktana Asok Traders khaktana plastic na piraiba setting sidagi handan mangam akoi khuding makki thogang adu lei akoina sinaiba plastic ki oiba polam sing se amuk ana anova kanaba yaba hiramda sinadaba taragadi maduna hene yamkhala kanda maduna mafam da bata turenda lambi sorokta Kongbalda kay da may amamata sila kanda kasi ising sa ulakpa nano plastic singa kuna sorhon bada ising takpada yawa kanda tonga na cancer na singbalay na pagwan na halakuna yu betan na tanay ko jiba pan makya pagwa malem si dagi mutpaya bagi utokado lagli Eco Network Manipur gi Go Green Go Clean campaign se kudi mo na saru yabira kanda Manipur se asang mata na thanba aduga lunan ba aduga plastic ki setting laita ba du malamda ma koi uhan minabda so kudi mo kulang minga Haujik maroi pau amukhana pizare. Kundaminari ba Phurup Singh amaga nungsinana emotional integrity sagat paromda mai onsin minasi haina MLA Joy Kishan apel tawkre. Manipur dagi foreign illegal immigrants sing khandok triba makai English ngani kuntaruki April thadagi census tawba horaga delimitation tawbani haiba yaroi haina maitai mitai tribe union na hairi. Ano boleh ngakama matang tha August ta sungsoi soidana sem lagani haina NPP ki MLA Nurul Hasan na haikre. Amadi Mahiroi lakna ba hona bagi mahutta attendant sign torom laga hankiba tolop na 7 pay 8 pay chana halu haiba oza sing ikai ningai ni haina Hana Education Minister S Rajan na haikre. Kasi fabu yo na di ISTP na pizza pa matang solution jare